Hi mayam, ahanbꯃꯛꯇꯗ ꯀꯪꯂꯩ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯏꯆꯜ ꯑꯃꯈꯛꯅ ꯉꯥ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯀꯟꯅ ꯍꯥꯏꯕꯤꯔꯛꯑꯦ꯫ ꯉꯥ ꯊꯣꯡꯕ ꯈꯨꯊꯣꯡꯁꯤꯁꯨ ꯃꯄꯨꯝ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣꯗꯅ ꯑꯗꯨꯒ ꯃꯄꯨꯝ ꯑꯣꯏꯅ ꯆꯥꯖꯔꯒꯦ꯫ ꯀꯤꯂꯣ 1.5 ꯈꯔ ꯍꯦꯜꯂꯦ ꯔꯧꯅꯦ꯫ ꯔꯧ ꯃꯄꯨꯝ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯑꯗꯨ ꯀꯟꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯉꯁꯤ ꯔꯧ ꯃꯄꯨꯝ ꯊꯣꯡꯕ ꯆꯥꯖꯔꯛꯑꯒꯦ꯫ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯔꯒ ꯌꯦꯡꯉꯁꯤ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯅꯕ ꯍꯧꯖꯔꯛꯑꯒꯦ꯫ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯍꯥꯎꯗꯤ ꯍꯥꯎꯅꯤꯌꯦ ꯃꯌꯥꯝ꯫ ꯃꯌꯥꯝ ꯁꯤꯒꯤꯇ ꯊꯛꯈꯤꯒꯦ꯫ ꯈꯤꯇꯪ ꯇꯞꯅꯗꯤ ꯆꯥꯔꯛꯀꯦ ꯃꯁꯤ ꯃꯔꯨ ꯄꯜꯂꯗꯤ ꯍꯣꯁꯄꯤꯇꯥꯜ ꯈꯔ ꯂꯥꯞꯄꯦ ꯑꯗꯨꯅ ꯕꯦꯔꯥ ꯀꯥꯅꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯍꯥꯎꯅꯤ꯫ Hào thế nhỉ. Hả? Em mà cục chừng phải kìa.
ꯆꯥꯛꯈꯣꯝ ꯑꯃꯨꯛ ꯇꯧꯔꯛꯀꯦ. ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ. 하와이. 와, 와, 와. 이러면 싸게.
ꯁꯤꯗ ꯑꯗꯨ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯦ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯕꯥꯏ ꯕꯥꯏ